Development of Northeastern Region Donor gi Union Minister Oiriba Dr. Jitendrana Maruina awang nongpok ki oina aspirational district ne haina lauthokraba mafam singda hauzik oiriba COVID-19 gi laichada sigi matangda wa khanakrai ngarang awang nongpok ki aspirational district taramari gi health secretary amadi deputy commissioner singa video conferencing gi kuthangda virtual meeting amada wari sanabada hauzik mayuk nariba COVID-19 asidagi awang nongpok ki state nipanda Akhanaba Haksel gi Chection Thorang Lokhatnaba Donor Ministry na Lupa crore Chamaga Marifutara kaithokle haina khangan ki Defense Minister Rajnath Singh nangarang Chief of Defense Staff General Bipin Rawat yauna service ahumgi makok singaloina na hauzik Ladakh ta oiriba fiba masigi matangda awangwa thaki mifama mafangkhrai Mifama duda India gi lanmi singda line of actual control da China gi lanmi People's Liberation Army PLA na Makhatana suknam sasan tawraklabadi madu thengnanaba tawningbba tawnaba ayaba pikrai masigi mathakta China gi maikaidagi karigumba makhal amatagi haibade kangfalgi ngamkhaidagi nongthaktagi amade isingi imaidagi karigumba thabak ama paikhatnaba changsilakpada mikup nahum singna leinabasu pawtak pikre haire Malem sinba thungna hauzik sauna mayoknariba COVID-19 na maram oiduna malemgi oina laina asidagi sikiba migi apunma masing Miyoi lak marifu mapan lising kun mapan ga chahunga nimfu sukrai masigi manungda miyoi lak mari lising humbutaret ka chatru ka humbutara taruki punsi manghan kray amade miyoi lak nimfu mari lising tara mapan ga chatruet ka kuntra mangana laina asidagi fagalak pangam kray India gi oina hauzik fawbada apunma miyoi lak mari lising tara chamri ga humpu mathoina laina asina sokhan kray Laikidaba migi masingna lising tara humdoiga chani ga yankhai mari aduga Laina asidagi fagalaki ba migi masingna lak ani lising kuntaret chatret ka yankhai taruk oikrai